Pausada yumpum uiba maru uiba pau khara update taujare. Minister awangbo niyomai chap manaba miyang yangba miyam gi myune. Forest Environment and Sericulture ke Minister awangbo niyomai gi miyang makhada outreach program amatamyong district ki tausem sub division gi manung anjina. Laiba Jalanjang Place da Zontan Gangmai. Area Unit President APF 52 Tami na lusing na pang tokre. Tharom hawdok po ina Taijang Women Society na nat ki waiba jagoi chadu na miyamba taram na okto na tharom adu hawdok ke. Tharom adu da wangang kibasing na Minister Awangbo niyomay na miyam gidamak apapatabak kaya tawriba adu basing tage. Loy na jumtang nariba kun mga tongtaw kongluang longzon Taijang amadi Jalanjang Villager Sengchu Sarukyaki amasung kunjasing na kodol por kaya su kodol tamke. Tharom adu da maruiba tawdang su lawkiba Tongtang Village Court Chairman Paurilung Kamaina Haikibada 52 Tamai AC election matamda Mangonda Board Pipa Natragana. Pidabat hidana kunja kuting muput chap maraba miyang yang bagamba tu gamba awang ni mani haratar makatana Haikibada. Kulasina Mangonda Board Pikide aduba mahana board karaba matamda kunja sina kunki awad pa pebita na bahajabada. Mahana kudak da kunki awad pa pangtun ngasi paupa tawbidun alakle. Loy na makal maka kaya ki awana tarak pamatam dasu panmaki marupni ana wafong kaya sa pangdoke. Baka tarak pa ato papaw amadana salong paw santi boda Congress ki Firal Singh katun election campaign awdokre. Hayro ki MLA na Lanmi siyam gani ay na matam tha dun layre o kendro. 33 Hayrok Assembly Constituency da Congress ki mere poy kitor pahana ki MPCC ki President Moirang Them o kendro ge. Ngasi Hayrok AC ki manung chan ba salongpam santi par khunau da Congress ki Firal Singh katuna election campaign hawdokre. Election campaign adu Hayrok Block Congress Committee ki Vice President and Chairman hawdoke. Ain siba pamjaba abadi nuksijaba jumthong kuting da Congress Firal jungna bagi pandam da salongpam santi par khunau da ki hawdoke ba tharong kamari leinana. M Ogendro na hawjuk kendra asida MLA oriba DS Radesiyam Maral ki achira duna ai. Hayrok tagi salongpam tambalami asi koila thadan leitiba asi karma matamda thagadoribano. Yausang dangnarba amuk hai aduga koila di sungtha thade. Haujina amuk ningol jakobi khudul oina koila thagani amuk haraga thasu thade. Radesiyamna kendra asida Lanmi siyam gani haiduna matam thadun lakpa sifana koire. Lanmi ama phajana siyam ge harabadi numit tarani changningai leite. Haujuk Wangjing Taubal Lilongda National Highway da Lanmi siyam liba khosembadu yangsinbiyo. Naminini humni da Lanmi siyam baloisin ba yarabani adudi nattaduna thaina ki tata gari amda nung khara kolaga chaisin baduna Lanmi siyam banate. Ningsing bajai salungpam santibur kunau harba khul asigi jumthong amata chithadana ANC ge. Bere boirba M Oken ruba sawat palai khrabane. Ngasig Hayrok Kendra ki jumthong kuding ANC ki phirap jungna na bhaudok pa tharom aduda. Hayrok Block Congress Committee ki President TS Ranjan. Secretary M Taurangba Vice President Jaima yauna Congress ki lusing ba kya so sarubya Manipur University Book Fair pangthok lagane. Manipur University Students Union musuna sindura COVID laisat na mahiroi khunai da piriba makal makha kya gi awaba sing asidagi kharadang warabaso. Kongnaraba lagliba November ki chaiset kunmathoi dagi hauraduna me tarani chupna November kuntra phok Manipur University Complex manung dalarik mela Book Fair pangthok saragani aina. Phongdorakle maruina larik John Pham Dokan sing na thong luna ki ba bani sufam nom pham leita bagi imung manung ayamba sel thong gi awba kya meuk nariba asna mahiroi singna larik leiba phangdaba amadi leiba ngamdaba sing Sikhre dangwar basu kong na bagi pandamda ata ba mamalda mahiroi sina pamle pa larik sim phangana da larik mera asi sinjabare masida khutima na mateng pangbiduna mela asu mama pong phanbiu aijare larik mela asida iramda masigi hiram kya da sangnaraba miyoi sing unana bagi tanja su thamjari loinana Debate competition na singba atho hin changtang ba loina na pukai thana leiriba iramda masigi nat ke ba thorom sing su chagane larik mela asida iramda masigi larik jon bir bichil nau singna saruk jabi na ba musu makai te mai ke dage noluk na hajari loina mela mafam basida larik jon na ba ko pamarol ke daba mobile number 9366784864 natragana 6009057412 Nadragana 7085742124 da pau phawiragu aina zero lasina makhatana phangdoragle nagala maromda haukiba pung kunmari da miyo yankhai ga taruk post boiki ani lekide
Haukiba pung kunmari SDM yu lising amaka satret umpuganito COVID-19 test over the mu marpuga pathoy na COVID-19 positive boy kiba kaloinara. Positivity rate jada dasmek mari da leire. Haukiba pung kunmari sa sai chat asin maram odin mu ani laiki de haina Manipur. Lagi ke health department ki report na aire. Haukiba pung kunmari asida positive boy kiba singa to the best of puda mari. Sosan puda mga Impal East da taraga tared. Impal West da kun mga kaksing da ama senapati da ama ukrul da ahumne. Positive warglabasing asi tharak apun bakan pham case lakambalising kulumdoi sama sukna taret sugre loina na hauki papung kunbari Impal West amadi santel dagi mi amam laikide haire mioi sing asi tharak COVID-19 asian kiba apun bami ki basing lising amaka sa pat sukna taret sugre haire Supreme Court na case ngamdana napi army officer kutraga mapan permanent commission fangre Supreme Court ta ain gidlan mamai pang nangam khraba tungta army army officer kutraga mapan permanent commission fangre Namitari nigi manung to makoy ki anuba service station soidna pina ba khwaidi wangba wayan sing do government da jathang pigre permanent commission amma aibasna retirement tawdri phawba army da leibane aduga short service commission aibasna sahi taragini amaso sahi taragi matam loirba matung da thabak ki pothapan tragana permanent commission da leina ba khan bayai officer hum patra mathoi ki manung dagi permanent commission ki namata kunthra ga mapan jawningai oi tariti medical ki oina matik chadre Aduh kun mangana discipline ki akai basing lai aina center na court adu ai ke Madogi matung da Supreme Court na kun manga adu permanent commission ki dam janingai oidribe ki maram sing sandok na tak report ama pirak na ba center da ai ke October amada court asida officer sing adu amata service da ki togan da ba government da khangan ke Justice D.Y. Chandra Sutam suk han ba na Chief Justice of India or na bagi paringda Lady Justice B.B. Nagraratna gi just ani ki bans amarihiram ado hearing tauge Bangladesh da Rohingya refugee camp addict da new tariat Sikhre police Myanmar ngamkhai manak da Bangladesh da lipa Rohingya refugee camp amada seminar amma ngasi rai nobita nongoi pai basingna seminar amada ngasi rai nobita nongoi pai basina sathar ki batek da yam rabada new tariat har kre amasong adai ki amarum chokle anu police na phang tokre nongoi pai basinga to na new khra pa nongoi kap khe amasong athopa khra bana thangna thinki and resident police sim amana aike Rohingya community lusing ba ama pamha ke office ke mapanda sai ulom ke mamangda nongbai na kap tuna hat khibadagi Myanmar dagi refugee lakh mapan hena thampam boiriba kem sing adu da wang ongkan ngai mihat pasing adu tholak mihat sing adu tholak khibane irai ya tekatu ta mioi mari kudak da siki atopa humna balu khari kem da hostan da siki bane mioi kya so ki bagi ha da police na phang to ki de explosive plan mai chakpada taramanga Sikhre Moscow gi Khanong puk to Russian explosives factory amdanga si pai sala khibada mioi tarama Sikhre amasung mioi amathiba khangri and authorities na phangdokre mai jakiba explosive plan adu konung asde kilometer chahum labadane plan adu Russian government na strategic company amoina lawi mai jakpada gi sathi na soktana mioi amhastan da lekana ki amasung pibam luri and factory adu da leiba region ki government adun statement amada haike makatarakpa atopa pau amadana Kontuang na ba taragani thoni suban bitta Jammu and Kashmir gi pons da akan mamong da nabai kamnare Jammu and Kashmir gi pons netri ki umang ambada hokiban bit taragani thoni loton ler liba lalo basing tina da ba army da sanction ki ba gangasi ma fam aduda amogan akan mamong da nabai kamna ba hokre hokiba matam kharsi gi manung da khwadi ki sang ba anti terrorist operation sing gi manung da gi ambori ba kuthong na ba du asuk ba umang gi ma fam adu da khongpam andok ton leikra ba so marang to nabai kamna ki ba Lalau pusing ke security force sing kaki marak takkan nang mai kap narakle. Sayul anirung gi mamang dak kuthong na badu au ki matung dagi army officer ani jauna Lanmi mapan mathau pang to pada Sikhre. Pung kontra ga tarukrom lep rol bagi tong dangasi euk dagi hauna na mai ket kan na kam na pa musung makol huna pakai bagi makol tage. Ngarang yum sakai chana mitta miham bo jummanung da lainer pa mok sing dagi world si lauk to lake. Kunja sing dasu makoi gi sa san thadok tana pakhalan ke warol sing lauthol gi adu lalau sing adu ki mathakta asoba attack ama satana ba army na thorang torong ba yai ai bage mayek sing ba ingkata mare o manga du lotu leiriba lalau sing adu ga matam kuna kuthong hariba asina makoi ning thijena trying tawraba amasung manga du gi jam na manung sang silaga makoi gi lotphum sing chemgal ba yai ai ba tage lalau sing adu ga han ba kan no mai kapna ki ba junior commissioner officer na tragana JC o ama jaun October taraga mathoi na bidang ta ponski Dera ki gali area da seke madugi matung lalau busing adu nomang adugi mankar minder thang bana kanda andoki mafam adu October taramade India ki Lanmi mari amaga seke laba ko mita Indian Army Chief General MM Naravne na post lake amasung security gi phibam amu yangsin ke
Jammu Kashmir Kuthonapam Amada Army Chief Aduna Lakpasi Masina Ahanbane. Afghan Oza Singh Talab demand Tokre. Tamari Hena Talab Fanga Kidraba Afghanistan ki Noksup Thangba province Herata Oza Chakana Pon Gramazo. Taliban Damakugi Talab Pinaba demand Tokre and Garak media reform Fongre. Oza Singh Makugi power bill Pinaba Nomagi Asanga Sen Potokna Bamasum Quadi Maruina. Makuiga Angang Sing Anna laying Amazon Jack Pinaba Sen. Aldrehan of Latifa Alizai Koboza Aman Aiki. Chaurangna Pabada Nupi Lising Tara Yauna Jamra Oza Lising Taraganipan Hokiba Tamari Makai Telefang Lakidre Aina Tolo News na Haiki. Hokiba Stayuldasu Samangan Amasu Nuristan province in the Dr. Chagana couple the United Nations Assistant Mission in Afghanistan ki get the Punkiam so Hokiba Taramari Talapin and the World Bank the Taxan K. Magi Vanupamasa Ama Siduna Layramle. Hyderabad ki Rajendra Nagar de Liba Mayumdagi Tokragatiba Kankiraba Hitorokina Pamasa Ama Irainumita Pada Madasina Fangle Anafilista Fangorgle Private School Lamada Class to Talipa Mairoi and Beski Sangatu Cybervat Police Commissioner ki Rajendra Nagar Police Station Konba Hyder Gudata Liba Maki Jumanak Liba Part Amadiki over Toke Police Nam Hak so the part of the Tasilaki Irakano Siboramba Yai Habigit Singaba Fondoke Magan Haksangatu autopsy ki the government Salaiba Osborne yet General Hospital Puki Amazon investigation Sataba Aukre. Arrow with the content sing a Sigma Paukara Siba Pautam Jariba, Maripa local news YouTube channel Amadi Facebook page Asadagi. Young Biripa Purmaka Takazari channels and the Kanna subscribe to be subscribe to be like and share to Sukawi Amaka Takazari.